ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡꯂꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯏꯃꯥꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯃꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩꯔꯛꯇꯨꯅ ꯏꯁꯣꯔ ꯑꯃ ꯑꯗꯨꯝ ꯃꯁꯥꯗ ꯁꯥꯗꯣꯡꯖꯩ꯫ ꯌꯨꯝ ꯄꯥꯜꯂꯛꯇ꯭ꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯏꯃꯥꯁꯤ ꯃꯣꯏ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯂꯥꯏ ꯇꯤꯟ ꯌꯦꯡꯕꯁꯦ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯕꯕꯥꯁꯨ ꯐꯅ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯛꯑꯕ ꯃꯇꯨꯡ ꯏꯃꯥꯒ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯥꯁꯤ ꯕꯕꯥꯅ ꯂꯧꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯁꯤ ꯄꯣꯛꯄꯤꯔꯝꯕꯅꯤ꯫ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯑꯩꯈꯣꯏ ꯕꯕꯥꯆꯧ ꯑꯃꯁꯨ ꯂꯩ꯫ ꯕꯕꯥꯆꯧꯅ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯃꯥꯆꯧꯕꯤꯁꯤ ꯃꯥꯁꯨ ꯃꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯌꯥꯎꯔꯛꯇꯅ ꯏꯃꯥꯅ ꯃꯥꯆꯧꯕꯤꯁꯤ ꯃꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯁꯣꯔ ꯑꯗꯨ ꯁꯥꯐꯣꯡꯍꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯃꯥꯆꯧꯕꯤꯒ ꯏꯃꯥꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯏꯃꯥꯗꯤ ꯀꯌꯥ ꯃꯁꯥꯗꯣ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯖꯗꯦ, ꯌꯥꯝꯅ ꯄꯪꯖꯩ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯖꯩ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯥꯆꯧꯕꯤꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ ꯏꯃꯥꯒ ꯌꯦꯡꯅꯕꯗ꯫ ꯑꯗꯨꯅ ꯅꯝꯗꯅ ꯃꯥꯆꯧꯕꯤꯒꯤꯗꯤ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯃꯥꯒꯤ ꯏꯁꯣꯔ ꯑꯗꯨ ꯐꯖꯅ ꯄꯨꯊꯣꯛꯑꯒ ꯃꯤ ꯌꯦꯡꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯆꯧꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯏꯒꯤ ꯀꯩꯀꯩꯅꯣ ꯌꯦꯡꯕ ꯑꯗꯨꯝ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯣꯏꯗꯤ ꯑꯗꯨꯅꯕꯨ ꯆꯥꯔꯝꯃꯤ, ꯀꯝꯇ ꯁꯨ ꯅꯣꯝꯗ꯭ꯔꯒꯁꯨ꯫ ꯑꯗꯨꯒ ꯏꯃꯥꯒꯤꯁꯨ ꯂꯥꯏꯒꯤ ꯁꯛꯂꯦꯟ ꯂꯩꯖꯗꯕ ꯅꯠꯇꯦ꯫ ꯏꯃꯥꯒꯤꯁꯨ ꯏꯁꯣꯔ ꯑꯗꯨ ꯂꯥꯏꯁꯪ ꯃꯆꯥ ꯑꯃꯗ ꯄꯨꯊꯣꯛꯑꯒ ꯂꯥꯠꯆꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯕꯕꯥꯅ ꯏꯃꯥꯗꯤ ꯃꯤꯒꯤ ꯂꯥꯏ ꯌꯦꯡꯕꯤꯕ ꯌꯥꯔꯝꯗꯦ꯫ ꯌꯨꯝꯗ ꯃꯤ ꯌꯥꯝꯅ ꯆꯪꯉꯛꯄꯁꯤ ꯕꯕꯥꯗꯤ ꯄꯥꯡꯒꯟꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯗ ꯏꯁꯣꯔ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯠꯁꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯃꯤ ꯌꯦꯡꯗꯅ ꯌꯥꯝꯅ ꯆꯥꯎꯅ ꯖꯟꯖꯥꯟ ꯇꯧꯕꯗꯤ ꯇꯧꯒꯨꯝꯁꯤ ꯍꯥꯏꯕꯗꯒꯤ ꯏꯃꯥꯁꯨ ꯃꯤ ꯌꯦꯡꯕꯁꯤ ꯇꯣꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯁꯦꯟ ꯃꯅꯥ ꯑꯃꯠꯇ ꯇꯤꯡꯗꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯈꯟꯖꯔꯛꯏ꯫ ꯃꯗꯨꯅ ꯑꯩꯅ ꯏꯃꯨꯡꯁꯤ ꯄꯨꯅꯔꯤꯅꯤ꯫ ꯑꯗꯨꯝ ꯗꯥꯎ ꯊꯨꯝꯁꯨ ꯌꯥꯒꯜꯂꯤ ꯑꯩꯗꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯇꯧꯔꯨꯕꯗ ꯃꯥꯏꯁꯦ ꯑꯗꯨꯝ ꯄꯥꯛꯀꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯁꯤ ꯑꯁꯨꯝꯅꯁꯨ ꯈꯟꯖꯩ꯫ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯌꯥꯍꯧꯔꯛꯄꯗ ꯏꯃꯥꯒꯤ ꯂꯥꯏꯁꯪ ꯃꯆꯥ ꯑꯁꯤꯗ ꯑꯗꯨꯝ ꯊꯧꯅꯤꯖꯩ꯫ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯝꯗꯥꯏꯗꯁꯨ ꯑꯗꯨꯝ ꯏꯁꯣꯔ ꯑꯗꯨ ꯈꯣꯏꯔꯝꯃꯒ ꯆꯠꯆꯩ꯫ ꯃꯗꯨꯅꯁꯨ ꯑꯩꯁꯦ ꯃꯪꯒꯣꯟ ꯑꯣꯏꯔꯤꯅꯤ ꯈꯟꯖꯩ꯫ ꯑꯗꯨꯝ ꯋꯥꯠꯇ ꯄꯥꯠꯇꯅ ꯄꯥꯟꯖꯩ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ꯫ ꯑꯩꯅꯒ ꯂꯣꯟ ꯂꯧꯊꯔꯒ ꯌꯨꯝ ꯑꯁꯤꯁꯨ ꯆꯦꯛꯀꯤ ꯄꯨꯡꯆꯥꯎ ꯆꯥꯎꯗꯕ ꯌꯨꯝ ꯃꯆꯥ ꯑꯃꯁꯨ ꯁꯥꯖꯩ꯫ ꯑꯗꯨꯒ ꯏꯃꯥꯗꯁꯨ ꯑꯩꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯧꯗꯣꯛꯆꯩ꯫ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯏꯃꯥꯒꯤ ꯏꯁꯣꯔ ꯑꯗꯨꯅ ꯄꯣꯊꯥꯖꯔꯤꯕ ꯁꯛꯂꯦꯟ ꯑꯗꯨ ꯃꯗꯨ ꯌꯥꯝꯅꯁꯨ ꯃꯜꯂꯦ ꯎꯒꯤꯅꯤ꯫ ꯃꯗꯨꯃꯠꯇꯒ ꯃꯆꯥ ꯑꯣꯏꯕ ꯑꯩꯅ ꯆꯦꯛꯀꯤ ꯈꯔ ꯅꯤꯡꯊꯤꯖꯅ ꯁꯦꯝꯖꯒꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯥꯏꯖꯩ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯏꯃꯥꯅ ꯌꯥꯔꯝꯗꯦ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, "ꯏꯆꯥ ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯏꯁꯣꯔ ꯑꯁꯤꯒꯤ ꯁꯛꯂꯦꯟꯁꯤ ꯍꯦꯛꯇ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯀꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯂꯥꯏ ꯃꯣꯏꯒ ꯆꯞ ꯃꯥꯟꯅꯩ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯨ ꯏꯁꯥꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯃꯟꯕꯗ ꯑꯗꯨꯝ ꯂꯩꯅꯕ ꯄꯥꯝꯅꯕ ꯌꯥꯎꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯔꯪ ꯑꯔꯥꯛ ꯌꯨꯝꯗ ꯂꯩꯕ ꯄꯥꯝꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯂꯥꯏꯁꯨ ꯑꯗꯨꯒꯨꯝꯅ ꯏꯃꯥꯒꯤ ꯏꯁꯣꯔꯁꯤ ꯍꯥꯟꯅꯒꯤ ꯁꯪꯂꯦꯟ ꯑꯃꯟꯕ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯍꯥꯏꯔꯤ꯫ ꯃꯥꯅ ꯃꯇꯝ ꯑꯃ ꯂꯦꯞꯄꯛꯈꯤꯅꯤ꯫ ꯑꯗꯨꯅ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯣꯛꯎ ꯊꯦꯡꯉꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯩꯁꯨ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯑꯕꯅꯤನ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯏꯃꯥꯅ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯆꯠꯆꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ꯫ ꯃꯥꯁꯨ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇ꯭ꯔꯥꯏ ꯀꯟꯅ ꯇꯧꯔꯤ꯫ ꯃꯥ ꯑꯃꯠꯇꯒ ꯊꯕꯛꯇꯣ ꯈꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯋꯥꯠꯇ ꯄꯥꯠꯇꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯖꯗꯣꯔꯤꯅꯤ꯫ ꯏꯅꯥꯎꯅꯨꯄꯥꯒꯤꯗꯃꯛꯇ ꯑꯩꯅꯁꯨ ꯏꯃꯥꯒꯤ ꯏꯁꯣꯔ ꯑꯗꯨꯗ ꯑꯗꯨꯝ ꯊꯧꯅꯤꯖꯩ꯫ ꯑꯩ ꯊꯕꯛ ꯈꯜꯂꯛꯄ ꯃꯇꯝ ꯐꯥꯎꯗꯤ ꯕꯕꯥꯆꯧꯒꯤ ꯅꯨꯄꯤ ꯏꯃꯥꯕꯣꯛꯁꯤ ꯀꯩꯁꯨ ꯍꯦꯟꯅ ꯐꯠꯇꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯝ ꯃꯣꯏꯁꯦ ꯃꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯄꯨꯡꯂꯩꯗ ꯂꯩꯅꯩ꯫ ꯑꯗꯨꯒ ꯑꯃꯅ ꯕꯕꯥꯆꯧ ꯍꯣꯏꯒꯤꯗꯤ ꯏꯁꯣꯔ ꯑꯗꯨ ꯂꯥꯠꯆꯔꯒꯁꯨ ꯀꯌꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ꯫ ꯃꯣꯏꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅꯤ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯤꯉꯣꯜ ꯇꯥꯡꯕ ꯏꯃꯨꯡ ꯉꯥꯛꯇꯅꯤ ꯃꯣꯏ ꯑꯩꯈꯣꯏꯁꯤ꯫ ꯑꯗꯨꯒ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯏꯌꯥꯝꯕ ꯑꯅꯤꯗꯨ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯠꯂꯤ꯫ ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯀꯌꯥ ꯁꯨꯅꯤꯡꯗꯦ꯫ ꯏꯃꯥꯕꯣꯛꯅ ꯅꯣꯡꯃꯒꯤ ꯁꯦꯟ ꯃꯆꯤꯠ ꯃꯆꯤꯠ ꯃꯤꯅ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯛꯄꯒꯤ ꯐꯪꯕꯗꯨ ꯎꯕꯗꯨꯗ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯣꯟꯅꯥꯜꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯗ꯭ꯔꯒꯁꯨ ꯏꯃꯥ ꯂꯩꯔꯤꯁꯤꯕꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯗꯤ ꯅꯨꯄꯤꯁꯨ ꯂꯣꯏꯅ ꯊꯤꯔꯦ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯗꯤ ꯅꯨꯄꯤ ꯊꯤꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯕꯕꯥ ꯏꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯃꯥꯁꯨ ꯊꯕꯛꯇꯣ ꯈꯜꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯍꯔꯥꯎꯕꯁꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ꯫
Lekai sida isil inaw anima thabak tawgadore tabada wa lawnarami aduga inaw nupadi magi thabak tu hek khanbaga join tawba yadi matam khara a mapalamda training khara yawrukhini aduga dum join tawragadaba thabakni numito khosi haraumanda danga jaw ma leiraga thongduna sarami baba sau hoida su insang mathen do lalami akhoi gi da puna sa si haibani aduda moina insang mathen noina lanpirao noi adum haungna saminaro hairakpadagi adumaina tawkhibani sakto sumpuna saminaringai babana khoida numituda wafama ma hogdorei akhoi teimase kai kaino pauja jat yamna tai magi da lai khuramba laiba mi singsi isam samna lai khuramba lakpa mi mata nalamre haidi phataba mahi posemgi ngakta woiramani itaimana tawrisi haisu yamna haire hai maming so salamani itaimasi aduguma thaba aduda sensu yamna chauna lawi hai thabak tu mamana tawbada adu aidi madumakti tawhaningde kona imung manung ai isada loina hanjanbani migi phataba tawbasi aduna bo moise sumaina sum lairi sini akhoi gi isa ni mak mai pakle mi loina oire masina ma ga gana niyom sumna isora si thamoi da sena ningja baini migi phataba tawba mina kyam nungai ni adumna babana wafam adu hogdorei sakto sana imadi pangpangjai tumina sakto dum sai madudaina babada baba to semigi wase kya sanagumsi imabu baba sau hoi moisu yamna kana hona jari sini nongmadi moigi su matam laksani adumaina aina babada hai numito dum harau khasi puna sakto saminarami aidi inaw nupa se adamagi thabak to khalak pai training salamdai matam masida yumase karigumba ma tawba horai haidi inaw nupa se sakadaba numit lekhrabadu masare tan tharakpagumba aduga mase ana maha isu chubadawna machi ungaga leiba adumaina kaigumba ma tawba horai ima su mamangda yamna kapami adugo yumasi su tamnabagi mawongda ahing nongyaida khwagi nonglei nuksit akanba ma humjalakpadu adumaina thong nausi phe haiba adugumba matawba haurai mapana thoga yengubada su nuksin machet amata silamdaba masigumba angakpa khara thengnarai aduga pawasawgi nupi imabok sisu ayuk anganbada aina yahurakpada akhoi romda da mamitu khana mune yengaga mase hekta leirami aina kaurui tarira tadrira khangde khumamdana hekta sangki numito so aise office da meeting aruba ma yaruraga khara thengna yumda halakpasida akhoi thongada imabok se lepaga leirami aina su imabok kaidauramino athengbasida khoida changuriro hangmubada changude su masaida khongna salambani nang halaba hairamaga dum satki aisu imabok se kaigumba mapuksingda cingnaba mapoksalai imada su wafam ase aina hogdoge khanna nongmadi imada aina wa ma hogdomi ima yumase kaigumba hongba ma ureina sibo kaidauraba janu ima hangami akhoi imadi masada laito ngabanina loina khangaponi kanana kari tauri hai adubo imadi mi phabanina asengba wa kanana kari tauri do akhoi da haidu uragadi soidana khanara ani khanna ibungo kaibu tawgene ima leili sidi isa singedama isorse chena thongni jaw isa ani da atega kai kari su tholoi imana inaw nupa su namdana aina magi training do mapalamda thadoki inaw nupa sakraba matung numitu aise tumba yaramde wakhanda kai no pukhanda khanjanjaraga ahingse tumba yaramde ngayak aise mapanda thorake haidana yunggi mapanda thorami madudaina yamna angakpa ma uba phangki akhoi thongan sida imabo ka sawong sada sa manabi khonjen so manabi nupi amana aise thoro kaukthorei asu wakhanda kainoni imabo sibo asida kaidauri bazano ne o imabo kaidaurage haidana aisu hek hairoi maduda makhusum khalaga aibu kaukthorei aisu sangdadi sangsalurage kaidoba yaurbazano haidana mangon churi makhada khongse hek thang tarakpaga imagi so leiriba laisang adomdagi nuksit ama wanglawna humaga aigi sase hekta yum manungda laktana insalaki aise thono haibagi matagum ima so tumna masada kari urabanu khangde imungdagi achawa imagi bungo haidana kanda kaurai baba so kaidaurage haidana senthorei aisu isada swai lawba ma pokhidana yum manungda isase swai lawna sangai ima soigi nakta sangsalakduna aigi sase imana koktagi nanthabirai adugi isa kari su tawde ko haibirai imana dumne hek tawrakpaga isi kiramba singadu khamang hek mangki wari do aina imada su babada su tamme maduda babada ingangak na laikre
Imanasu aingondda ibungo hayangkhaydi sumaina pung thiengaga mapan nungban puthokta thuno isabo tunggedi leitadana kaidawbagi mapanda thuribano hairei babana somuk noina mabokti kaidawbagi akhoi thunganda lepaga hojikpu nangbu kauthori iba madu ipa yamna singnai maduna mabok koiramoi ko lai phataba oiramgani nangbu thawaigi kauthorappo hoiramni ipa yamna singnai yade khoi teimase handakse khoi ubada minyeng nayeng amai sum hek sumde kaigumba amade aisu singnaba kuirabani aigi sanupa tombasi mana thabak hek khalakpadagini mana tawri isi mare migi phatanaba tawba yamna hai hainabani asibo khoidasu yoksala bazaro ibungo moina pirakpa pochai nang saba amata yade ko haira bo oiro insang mathen bo oiro saba amata yade Mina kalak yang thiba hore ipa loina khangne sumna babana su haire aiso imabok se sum singnarami hojikido imabok na sanarakpani haibasi aduga mana imagi laisang mamang asida nuktigi utla uphulla khangde kaigumba makup khara dum nuktigi tarami madumi malagde atamna na toksalangada badi oiroi kaigumba khoina uba phangaroida ba mana laga duda kaigumba ma toksalamba mali Imasu summa sado sonjalai akhoida haidoktabagi wani imase imabokna kaino akhoina udaba khara thajan birakpa mali imasu masana ngakpudi ngakthokjaraga phattabaduna sum henjalaktana ngamaktraba mali inangnupa su phone toina tawrai dada ima baba karimata tawdabro mangha yamna nungaite imase aigi mangda dum aigi nakta la ami haidana aina so karisu tawde nangido pungning sangna loisalamo haibirami Namito pung athengba hingnongyaida imagi laisang leiriba domda nupi mayamna kana kapi sarik makhon su yamna tai maduda babaga iga su tumbado hawganarami aiga babaga kaino kanano sibo haidana wari som saringai imasi phamungda hiklangna singkhiba makhol ama taki maduda babaga iga sangsalubada imase sor holamdre mamai mamit musung musalaga akhoi thadokuna satki leirami aduga imagi kadagi babaga igana taseng uhaurami madudi masapumba pungau hek ngaubi imagi miyomi tawdongna tawbi ama sumkappaga thoki ima hek laikhidabadagi imungsi mangala ma sambadongna tawrei imagi sorat manung asida sumang asida pungau hek ngaubi nupi ama adum lepaga adum tumina mangki madu uzaraga sokhoida ka hena ki akhangdi pide imagi sorat loikraba matung inaung nupa su yumda thorei maduda masu yamna kapsarami imagi aroiba mathau mangam phau yawba nang haude aina aada saluri se karisu kanadre haidana masi yamna kapami adubu isora haibase leidu leibazani imabongna imada tawrakhiba imagi isora sida imabongna phataba tawrakhiba kayaduna imabokse sum masadu layung khangdaba laina se jaja naraktana masama upatpa pumba tawraga imabokse dum leikhide isorge wayen haidana yamna thuna imabokse phangki Masigi matong inaw nupa so ay sunupi loy na thire aduga inaw nupa ki nupi si khoi mana lasaramba isor imada sadungam madu mangonda mukhanjan ki haudikti inaw nupa ki nupi na phajene isor gi seba phangjabadai imung se awatpa mata leitre ningon tangamba nupi tangambadu akhoi gi haktaktadi ai gi suisa nupi ama yaukserami inaw nupa gi so ihan hana phangjaba masadu nupi ni baba so dum haudik masamahu kanna leiri Ima so akhoi na ngasi pho kawbu ngamdana leiri imana kaijaramdabadagi akhoi na ngasi wariba thakse yaujarambani mayam hamagi wari se matanga saida loizari ani suba wari se muk mayamda khodon tamjari aina leiriba mafam se khara haithaba mafamni ngasidagi na sarangna sahi mapan muki mamangda thokiba thogdo amaki wari ni agi mingse sanjoi kaujai agi selinau se ani ni nupa ngaktani agi nau nupa na thanin kawi akhoi selena wani se yum loina panjare babadi sahi kharge mamangda leikhidre imadi leiri masa thoidongna kanbadi hoidre ngahau seksu ma pairaga matek maya dum chathok chasin tawi akhoi babana thambiramba yumi kholase adum sawi baba leiringai de selena wani gi magi mafam ning thijana yenthokpiduna thambirami leibagi de selena wani se punai kholamada yum khamrangna na saraga sumangde apunba oiraga dum leiminai Konthongdagi yengmada thaningina awang thangbada
ꯑꯗꯨꯒ ꯑꯩꯒꯤꯅ ꯃꯈꯥ ꯊꯪꯕꯗ ꯌꯨꯝ ꯑꯅꯤ ꯑꯁꯤ ꯂꯩꯖꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯋꯥꯏꯔꯞ ꯐꯥꯔꯕ ꯑꯃ ꯂꯩꯖꯔꯦ꯫ ꯏꯅꯥꯎ ꯊꯥꯅꯤꯟꯒꯤꯁꯨ ꯃꯆꯥ ꯄꯤꯛꯂꯤ, ꯃꯆꯥꯅꯨꯄꯤꯗꯣ ꯆꯍꯤ 7ꯇ ꯉꯥꯏꯔꯤꯕꯅꯤ꯫ ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯊꯥꯅꯤꯟ ꯍꯣꯏꯅ ꯑꯇꯣꯝꯕ ꯑꯣꯏ ꯍꯥꯏꯗꯅ ꯏꯅꯥꯎ ꯊꯥꯅꯤꯟ ꯍꯣꯏꯅ ꯀꯣꯜꯂꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯁꯤ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ꯫ ꯑꯩꯗꯤ ꯀꯌꯥ ꯁꯥꯎꯒꯟꯗꯦ ꯀꯅꯥꯒꯨꯝꯕꯒ ꯈꯟꯅ ꯆꯩꯅꯕꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯛꯅ ꯊꯣꯛꯀꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯅꯥꯎ ꯊꯥꯅꯤꯟꯗꯤ ꯑꯩꯒ ꯌꯥꯝꯅ ꯑꯣꯟꯅ ꯇꯩꯅꯩ, ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ, ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯅ ꯑꯃꯨꯛꯇꯪ ꯁꯥꯎꯈ꯭ꯔꯕꯗꯤ ꯄꯥꯛꯅ ꯍꯟꯊꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯔꯛꯇꯨꯅ ꯃꯤ ꯑꯗꯨꯝ ꯈꯟꯅꯕꯁꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯏ꯫ ꯃꯁꯤ ꯍꯥꯏ ꯍꯥꯏꯗꯅ ꯃꯔꯝ ꯆꯥꯗꯅ ꯃꯤ ꯄꯨꯈꯠꯇ ꯈꯟꯅꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯃꯤꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯁꯤ ꯌꯥꯗꯦ ꯍꯥꯏꯖꯕꯅꯤ꯫ ꯌꯨꯝ ꯁꯥꯕ ꯌꯥꯎꯕꯅꯤ ꯑꯩꯈꯣꯏ ꯊꯥꯅꯤꯟꯁꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯁꯦꯟꯗꯒꯤ ꯑꯍꯜ ꯑꯃꯅ ꯃꯄꯨꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯇꯩ ꯁꯨꯃꯤꯟꯅꯔꯤꯕꯁꯤꯡꯗ ꯑꯃꯠꯇ ꯄꯤꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯁꯨ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯅꯥꯎꯁꯤ ꯐꯔꯒꯗꯤ ꯌꯥꯝꯅ ꯄꯨꯡꯐ ꯐꯕ, ꯑꯗꯨꯕꯨ ꯑꯔꯥꯟꯕꯗꯤ ꯌꯥꯗꯕ ꯃꯤꯁꯛꯅꯤ꯫ ꯑꯩꯈꯣꯏ ꯊꯥꯅꯤꯟꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡꯁꯤ ꯂꯝꯇꯨꯗ ꯌꯥꯝꯅ ꯃꯤꯀꯥꯕ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗ ꯂꯩꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯕꯗꯨꯁꯨ ꯒꯨꯂꯤ ꯆꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯦꯟꯇꯔꯗ ꯂꯩꯈꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯅ ꯂꯤꯐꯨꯡ ꯑꯗꯨꯝ ꯉꯥꯡꯅꯩ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯕꯣꯝꯆꯥ ꯀꯧꯏ꯫ ꯆꯍꯤ 49ꯃꯨꯛꯀꯤ ꯂꯦꯡꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯝꯇꯣꯟ ꯀꯧꯏ꯫ ꯑꯩꯈꯣꯏꯅꯗꯤ ꯇꯥꯏꯕꯣꯝꯆꯥ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯃꯕꯨꯛ ꯆꯦꯟꯁꯨ ꯌꯥꯝꯅ ꯄꯤꯛꯏ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯌꯥꯝꯅ ꯊꯤꯕ ꯃꯤꯅꯤ꯫ ꯃꯤ ꯈꯟꯅꯕꯗꯁꯨ ꯍꯂꯦꯡꯕ ꯏꯀꯥꯏꯕ ꯂꯩꯇ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯀꯔꯤ ꯃꯆꯤꯡꯅꯣ ꯈꯪꯗꯦ, ꯇꯥꯏꯕꯣꯝꯆꯥꯁꯤ ꯃꯤ ꯑꯃꯒ ꯈꯤꯇꯪ ꯍꯦꯛ ꯂꯥꯎꯅꯕꯒ ꯊꯥꯡ ꯇꯦꯟ ꯍꯦꯛꯇ ꯌꯥꯎꯏ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯄꯥꯏꯈꯠꯇꯨꯅ ꯃꯤ ꯁꯤꯅꯤ ꯁꯣꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯍꯦꯛꯇ ꯐꯨ ꯆꯩꯅꯕ ꯇꯧꯏ꯫ ꯃꯤꯒꯤ ꯁꯝꯕꯜ ꯂꯨꯄꯟꯗ ꯄꯥꯟꯕ ꯍꯩꯔꯥ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯍꯦꯛꯇ ꯄꯠ ꯊꯠꯇꯨꯅ ꯑꯗꯨꯝ ꯌꯦꯞꯇꯨꯅ ꯄꯨꯈꯤ꯫ ꯃꯈꯣꯏꯗ ꯄꯥꯟꯕ ꯄꯣꯠꯅ ꯑꯃꯠꯇꯗꯤ ꯍꯦꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯁꯛ ꯎꯒꯦ ꯐꯪꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯒꯦꯠ ꯂꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯃꯈꯣꯏ ꯏꯃꯨꯡꯅ ꯇꯧꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯝꯖꯗꯕ ꯊꯕꯛꯁꯤ ꯃꯁꯥꯒꯤ ꯅꯠꯇꯕ ꯂꯝ ꯈꯣꯞꯆꯜꯂꯛꯄ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯅꯤ꯫ ꯑꯗꯨꯅ ꯂꯝꯒꯤ ꯑꯀꯣꯏꯕꯁꯤ ꯋꯥꯒꯤ ꯁꯝꯕꯜ ꯑꯃ ꯈꯥꯖꯤꯟꯕ ꯅꯠꯇꯅ ꯁꯤꯃꯦꯟ ꯍꯩꯗꯨꯅ ꯋꯥꯜ ꯇꯧꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯊꯪꯅꯔꯤꯕ ꯇꯥꯏꯕꯣꯝꯆꯥꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯊꯥꯅꯤꯟꯒꯤ ꯂꯝꯗ ꯁꯨꯝ ꯇꯞꯅ ꯂꯝ ꯈꯣꯞꯆꯜꯂꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨ ꯇꯞꯅ ꯃꯈꯥꯗ ꯆꯤꯡꯊꯔꯛꯇꯨꯅ ꯂꯝ ꯑꯗꯨ ꯇꯞꯅ ꯁꯨꯝ ꯈꯖꯤꯛꯇꯒꯤ ꯁꯝꯕꯜ ꯑꯗꯨ ꯆꯤꯡꯁꯟꯕ ꯍꯦꯜꯂꯛꯄꯅꯤ꯫ ꯃꯥꯅ ꯁꯨꯝ ꯇꯧꯔꯛꯄ ꯑꯁꯤꯅ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛ ꯌꯧꯁꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯅꯥꯎ ꯊꯥꯅꯤꯟꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯐꯥꯊꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯄꯨꯂꯞ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯁꯨꯃꯥꯡꯗ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯥꯅꯤꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯌꯨꯝꯊꯪꯅꯕꯒꯤ ꯏꯃꯨꯡꯁꯤꯅ ꯇꯧꯔꯤꯁꯤ ꯃꯁꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ꯫ ꯃꯈꯣꯏꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇꯕ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯑꯩꯅ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤ"꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯒꯅꯨ ꯊꯥꯅꯤꯟ, ꯃꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯗꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯇꯟꯗꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅ ꯁꯤꯕꯗꯕꯨ ꯑꯩꯒꯤ ꯂꯝ ꯂꯩꯍꯧꯔꯤ ꯍꯥꯏꯗꯅ ꯄꯨꯕ ꯌꯥꯕ ꯍꯧꯅꯗꯦ꯫ ꯇꯧꯖꯁꯅꯨ, ꯃꯥꯟꯅꯔꯨꯅꯨ, ꯍꯦꯟꯖꯜꯂꯛꯑꯒ ꯂꯝ ꯑꯣꯟꯊꯣꯛꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯋꯥ ꯃꯇꯦꯡ ꯄꯥꯡꯁꯜꯂꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯥꯅꯤꯟ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯑꯣꯡ ꯑꯃꯅꯤ, ꯃꯤ ꯍꯥꯠꯄ ꯉꯝꯒꯗꯕ ꯏꯃꯨꯡꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯊꯥꯏꯅ ꯅꯨꯄꯥ ꯑꯁꯤꯅ ꯅꯍꯥ ꯈꯔ ꯑꯣꯏꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯍꯧꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯊꯥꯡꯅ ꯊꯤꯜꯂꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯊꯣꯛ ꯑꯃꯁꯨ ꯂꯩꯈꯤ ꯍꯥꯏꯅ꯫ ꯑꯗꯨꯅ ꯃꯥꯟꯅꯔꯨꯅꯨ, ꯂꯨꯅꯤ ꯉꯥꯅꯤ ꯈꯪꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯥꯎ ꯅꯨꯄꯥ ꯊꯥꯅꯤꯟꯅ ꯑꯃꯨꯛ "ꯏꯇꯩ ꯃꯃꯥꯅ ꯄꯨꯡꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ, ꯃꯥ ꯃꯇꯣꯝꯗ ꯃꯈꯨꯠ ꯃꯈꯣꯡ ꯄꯥꯟꯕ ꯅꯠꯇꯦ, ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯍꯥꯠꯇꯣꯛꯅꯒꯗꯕꯅꯤ" ꯈꯨꯝꯃꯛꯏ꯫ ꯏꯃꯥꯁꯨ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯥꯅꯤꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯥꯅ ꯑꯣꯏꯅ ꯉꯥꯡꯉꯛꯏ, "ꯃꯊꯣꯡ ꯆꯥꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯑꯇꯣꯝꯕ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯥꯏꯀꯩ ꯀꯌꯥ ꯊꯣꯛꯅ ꯇꯥꯟꯅꯔꯒ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯥꯎꯕꯅ ꯑꯐꯕ ꯐꯜ ꯀꯔꯤꯁꯨ ꯐꯪꯂꯣꯏ"꯫ ꯑꯁꯨꯝꯅ ꯏꯃꯥꯗꯤ ꯉꯥꯡꯉꯝꯃꯒ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯇꯩ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯗꯨꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯍꯟꯗꯛꯃꯨꯛꯇꯤ ꯁꯝꯕꯜ ꯑꯗꯨ ꯊꯥꯅꯤꯟ ꯍꯣꯏꯒꯤ ꯍꯦꯛ ꯁꯥꯏꯖꯤꯟꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯈꯣꯡꯕꯥꯜ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯩ ꯌꯨꯡꯕ ꯍꯧꯖꯤꯜꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯔꯤꯕꯗꯤ ꯑꯩꯈꯣꯏ ꯊꯥꯅꯤꯟꯅꯤ꯫ ꯎꯁꯤꯠꯃꯟꯗꯦ ꯃꯥꯒꯤꯁꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯁꯤ ꯋꯥ ꯁꯪꯒꯠꯅꯅ
Wa ngangnaduna awai akhum tawduna khanarami. Thaninga yumthangnabagi nupa aduga khut khra khra yawnarappadagi akhoi yum naknaba paringsing adu su laktuna akhoi imunga loinana phunariba ani du khamtoami. Thangnabagi nupa taibomcha adu de khoi thanina masa phaba henbana mase khara henna soami. Khoi thanin su machilla du tatpadagi I khara thoi. Ekagi mi su laktuna khamdoknabadagi khanaraba adu su leptuna magi yumlomda sangnakre. Khoi mayam su thanin huigi mangonda phamduna kari toksige haidana wa kana tanari. Imanasu ibungo atomba namu khana chainaba khut yawbusi tahoitene. Namu phajana nungthijana hainaraga yabani hairami. Akhoi thanindi yamna saungna. Ima hoi tamo hina taurunu haimanbadagini. Ngasi mina henjali ibasi. Sibada puba yaba lam nati haiduna bu. Isagi yum isagi inkon mina. Munkinaba honaraklabasu. Tumina yengduna leiba yabro. Babana makut thokpa makai thabak suzaraga. Lepiramba yum inkola sidi. Aina hingli makadi samna amapau. Mina henjalakpa yaroi. Thaning yuwa duda ima sumapita na kablai. Ay sumitagi pita kiba khangaude. Asumani babagi mapa khui dawadu. Akan malay na amana narakpadagi. Madu laying nabu honabada. Baba huigi layramba lawsing ikol punama loina yon kibadagi. Ako'y baba huigi imong asi yamna waki hai. Idawadu sukan bangaung kide. Aduna babagi imagana. Tabak na surga sada taktaba makay. Tungsanjaraga ako'y na hudik layba yung masi. Lepang ngamjakibani hai. Yung sabay ikoy da na baba si masanarakpadagi. Adum ikoy na layramda na nung kakre. Wana hunazarakpa adu nungay ba hekpangda na pusiloy kibani. Tani su kaplay baba buding singapa mali. Imana kapli ba adu karap hajinduna. Pamlambadagi haugatuna. Bagi karom day ima si tamna sangki. Ikan kanada na muktoraktuna. Inaw taning di manakta sangsangkiduna. Ibang watomba si masilok salo. Tanin su karino haiduna imada yangay. Imana taning ikutalik mapiray. Kangi likado mamangda marupa mapangbadagi. Lepsal hokiba likaduni. Imana likado taning makuta paisalaga. Asum na haray. Atomba likasi na kuy nanum sabi no da piyo. Aduwa nang nadakaro riba siya lado. Kaya no imana piraktaba yade hairamu. Napana thambirambo yung phamni. Nakugi khwiri na phomta kiba maphamasi. Kandaba yade hayeng maglammo thongna duna. Nung langway chek simen khara tawraga. Makhwayga tainaba duda chek sangkhallo. Madu tawkragadi makhway na khak henjanba yararu hairai. Akhway thanindi imagi wa duda. Ingak nga ami. Imada likayba yaru haidana lik adu. Imada mukpithoki tawrami. Aina magi makhud adu phaduna. Imana haisi chumi thanin. Pataba haisidi patabani. Patabaga manabagi mahud. Patabadudagi ngakthokpana khwigi afaba waigani. Adugi sumathakta likasi. Kaithokadaba nati. Mandan thambani. Ngamjaraga dum handokpa yai. Atupa masaraga su yai. Adubu nangi thaba asi. Tinthaba yaba nati. Thanindi lauroi haidana si khangi khangami. Adubu ima amadi aina haimanbadagi. Akhoi thanin su yara ami. Nonghengan baga khoi thanin na. Lik adu puduna ini bino hoida satkre. Aduga ega imagana. Pata adu puthokduna. Marirei naba mi khara kauraga. Lamadu onthong narami. Asumna mayam sangdana lammo thong narakpasida. Thangnabagi taibom chadu. Madi yamna saubagi matawgumna. Magi sumang matondagi khoiromda. Mamit aduna munna yengbasi akhoina urami. Khonso onthokpa loiraduna khusu taibom cha hoiga thangnaba. Nakaladu sangna gunya tawba haurami. Akhoi thanin su yum saba satpa oibana. Asiguma chek janba simen haibagi thabaksi. Adum nikthijana hairami. Aduna minektuna sen thadagadabagi saro. Isilina wadum honarasi haidana. Thanin gaiga sa wal matek ama sansinaba kanna honazay. Nung asoba tata tangkhay malauraga. Tek honarakpana taibom cha hoiga. Tainaba mapadu tangkhay phawbudi sansalai. Asumna khwena wanga sansalakpa asida. Taibom cha hoigi matay manauksi. Akhoida yengduna dum lay. Ngayak laytana imungdagi thoraktuna. Akhoina tawribadu dum yengi. Asumna wala du chanba tangkhay sansalakpa matam maswaida. Nongma nungthilama thaninga khoyanisi. Thabak suduna layringay matam masida. Kadomdagi no khangde tungmo thoktuna layriba khoi thaningi ngaksam masida. Khut lansilaktuna ngakthi kana sapai. Akhoi thanin su adumna tawrokpa aduda. Makhuta pairba pochai makhada thadaduna. Ngakthi sapi ba khut aduda paisanduna. Thadoknabani haidana kanda muknarami. Ngakthi sapi ba mioya du suatay kana sunalamde. Imthangnabagi taibom cha oiduna layrami.
ꯑꯩꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯥꯏꯕꯣꯝꯆꯥ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯊꯥꯗꯣꯛꯑꯣ ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯅꯕ ꯂꯥꯛꯅꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯌꯨ ꯃꯅꯝꯁꯦ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯩꯅ ꯈꯪꯂꯦ ꯇꯥꯏꯕꯣꯝꯆꯥꯁꯤ ꯌꯨ ꯐꯨꯟꯗ ꯉꯥꯎꯔꯦ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯨꯛꯇꯨꯅ ꯀꯟꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ ꯄꯥꯛꯅ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯇꯥꯏꯕꯣꯝꯆꯥꯁꯨ ꯃꯤ ꯑꯄꯤꯛꯄ ꯅꯠꯇꯦ ꯋꯥꯡ ꯆꯥꯎꯕ ꯃꯤꯁꯛꯅꯤ ꯑꯩꯁꯨ ꯃꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯟꯗꯨꯅ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯣꯔꯛꯅꯕ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯑꯩꯈꯣꯏ ꯊꯥꯅꯤꯡꯁꯨ ꯁꯣꯔ ꯐꯨꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯁꯤꯜꯂꯛꯏ ꯋꯥꯟ ꯆꯟꯕꯒꯤ ꯊꯝꯂꯤꯕ ꯑꯈꯥꯏꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯅꯨꯡ ꯃꯔꯛ ꯑꯗꯨꯗ ꯄꯨꯂꯞ ꯇꯥꯁꯟꯈꯤ ꯏꯅꯥꯎꯅꯨꯄꯥ ꯊꯥꯅꯤꯅ ꯃꯊꯛꯇ ꯊꯪꯂꯒ ꯇꯥꯏꯕꯣꯝꯆꯥꯅ ꯃꯈꯥ ꯊꯪꯗꯨꯅ ꯍꯥꯏꯊꯈꯤꯕꯅꯤ ꯊꯥꯅꯤꯁꯨ ꯉꯛꯊꯤ ꯆꯠꯅꯕ ꯇꯥꯏꯕꯣꯝꯆꯥꯒꯤ ꯈꯨꯠ ꯑꯗꯨ ꯀꯣꯝꯊꯣꯔꯛꯄꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯂꯣꯛ ꯈꯨꯔꯛꯏ ꯑꯩꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯥꯅꯤꯟꯕꯨ ꯍꯨꯒꯠꯅꯕ ꯍꯣꯠꯅꯩ ꯃꯈꯨꯠ ꯈꯨꯅꯤꯡ ꯑꯗꯨ ꯅꯨꯡꯗ ꯑꯈꯥꯏꯕ ꯃꯆꯦꯠꯅ ꯌꯥꯠꯇꯨꯅ ꯁꯥꯡꯅ ꯇꯠꯇꯨꯅ ꯏ ꯊꯣꯛꯏ ꯇꯞꯅ ꯊꯥꯅꯤꯟꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯇꯥꯏꯕꯣꯝꯆꯥꯒꯤ ꯅꯨꯄꯤꯁꯨ ꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯊꯥꯅꯤꯟꯕꯨ ꯍꯨꯒꯠꯄꯤꯔꯦ ꯊꯥꯅꯤꯟꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯇꯥꯏꯕꯣꯝꯆꯥꯒꯤ ꯃꯀꯣꯛꯇꯨ ꯅꯨꯡ ꯑꯈꯥꯏꯕ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯩꯁꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯀꯣꯛ ꯃꯌꯥꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯃꯐꯝ ꯑꯗꯥꯏꯗꯨ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯃꯥꯗꯤ ꯃꯗꯨ ꯎꯕꯗ ꯂꯦꯛꯊꯈꯤ ꯇꯥꯏꯕꯣꯝꯆꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯀꯞꯄꯝꯃꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕꯒꯤ ꯃꯈꯣꯟꯁꯤꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯁꯨ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯎꯕꯗ ꯗꯣꯛꯇꯔꯗ ꯄꯨꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯀꯥꯏꯒꯤ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯄꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯠꯂꯝꯃꯤ ꯆꯠꯂꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯒ ꯑꯩꯒ ꯇꯥꯏꯕꯣꯝꯆꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯅꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡ ꯗꯣꯛꯇꯔꯅ ꯐꯤꯕꯝ ꯂꯨꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ICUꯗ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯅꯨꯃꯤꯠꯇꯨ ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯂꯩ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯗꯣꯛꯇꯔ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯛꯏ ꯇꯥꯏꯕꯣꯝꯆꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗꯅꯤ ꯃꯈꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯆꯦꯟꯅꯔꯤꯕꯗꯨ ꯑꯩꯁꯨ ꯋꯥꯈꯜꯗ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯄꯣꯛꯑꯝꯃꯤ ꯈꯨꯠ ꯁꯥꯁꯤ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯝꯃꯤ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯂꯩꯔꯒ ꯗꯣꯛꯇꯔꯁꯤꯡꯅ ꯇꯥꯏꯕꯣꯝꯆꯥꯗꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯇꯥꯏꯕꯣꯝꯆꯥꯒꯤ ꯅꯨꯄꯤꯁꯨ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯝꯃꯤ ꯌꯨꯝꯂꯣꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯑꯁꯤꯕꯗꯨ ꯑꯗꯨꯝ ꯄꯨꯊꯔꯛꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯗꯨꯅ ꯃꯊꯧ ꯃꯉꯝꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯑꯝꯃꯤ ꯀꯩꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯊꯥꯅꯤꯟꯁꯨ ꯇꯥꯏꯕꯣꯝꯆꯥꯒꯤ ꯅꯨꯄꯤꯅ ꯄꯨꯂꯤꯁ ꯇꯥꯛꯇꯨꯅ ꯀꯦꯁ ꯑꯃ ꯄꯥꯟꯕꯤꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯔꯛꯂꯦ ꯏꯃꯥꯁꯨ ꯊꯥꯅꯤꯟ ꯍꯣꯏꯗ ꯆꯪꯈ꯭ꯔꯦ ꯇꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯗꯗꯥ ꯉꯔꯥꯡ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏ ꯊꯥꯅꯤꯟ ꯍꯣꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯁꯤ ꯌꯥꯝꯅ ꯇꯝꯅꯔꯛꯏ ꯋꯥꯟ ꯆꯟꯐꯝ ꯑꯁꯣꯝꯗ ꯑꯃꯨꯕ ꯃꯤ ꯑꯃ ꯂꯦꯞꯄꯁꯤ ꯏꯅꯥꯎ ꯏꯕꯥꯅꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯎꯔꯝꯃꯤ ꯉꯔꯥꯡꯗꯤ ꯃꯈꯣꯏꯗꯤ ꯄꯨꯂꯞ ꯇꯨꯝꯕꯅꯤ ꯑꯍꯤꯡꯗ ꯅꯨꯡ ꯊꯨꯒꯥꯏꯕ ꯃꯈꯣꯟꯁꯨ ꯇꯥꯔꯤ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯏꯕꯥꯅꯤꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯎꯔꯛꯄꯅꯤ ꯀꯤꯕꯨ ꯀꯤꯔꯦ ꯇꯧꯔꯤꯁꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯕꯅꯤꯅ ꯃꯅꯤꯟ ꯈꯔꯗꯤ ꯑꯗꯨꯝ ꯅꯥꯏꯕ ꯇꯥꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯦꯛ ꯇꯦꯛ ꯂꯥꯎꯅ ꯆꯠꯂꯝꯕ ꯃꯤ ꯑꯃꯅꯤ ꯂꯩꯇ꯭ꯔꯤꯕꯁꯤ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯂꯛꯄꯗ ꯅꯇꯣꯝ ꯊꯣꯛꯀꯅꯨ ꯏꯃꯥ ꯍꯣꯏꯁꯨ ꯑꯁꯣꯝꯗ ꯂꯩꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯑꯣꯟꯊꯣꯛꯄ ꯗꯁꯥ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯇꯧꯕꯒꯤꯗꯤ ꯗꯗꯥ ꯑꯩꯈꯣꯏ ꯊꯥꯅꯤꯟꯁꯨ ꯑꯇꯝꯅꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯂꯥꯏꯕꯛ ꯊꯤꯔꯨꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯇꯨꯝꯊꯔꯦ ꯅꯨꯃꯤꯠꯇꯨ ꯑꯩꯗꯤ ꯉꯔꯥꯡ ꯍꯣꯁꯄꯤꯇꯥꯜꯗ ꯇꯨꯝꯃꯛꯇꯕꯗꯒꯤ ꯋꯥꯗꯅ ꯐꯖꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯑꯍꯤꯡꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯏ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯆꯤꯟꯗ ꯈꯨꯗꯣꯝꯕꯤ ꯊꯝꯗꯨꯅ ꯂꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯑꯃ ꯇꯧꯔꯛꯏ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯅꯨꯡꯊꯪ ꯄꯥꯏꯔꯒ ꯅꯨꯡ ꯊꯨꯒꯥꯏꯕꯒꯤ ꯊꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯣꯝꯗꯒꯤꯔ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯪꯉꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯃꯥꯅꯤ ꯍꯥꯏꯗꯅ ꯃꯥꯁꯨ ꯃꯉꯛ ꯅꯣꯝꯃꯛꯏ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯇꯥꯔꯝꯃꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯏꯕꯥꯅꯤꯁꯦ ꯂꯩꯔꯝꯃꯤ ꯁꯨꯝ ꯂꯩꯔꯤꯉꯩꯁꯤꯗ ꯊꯣꯛ ꯂꯥꯎꯕ ꯃꯈꯣꯟꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯤ ꯍꯧꯅ ꯁꯥꯕꯒꯤ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯟꯁꯤ ꯑꯃꯨꯛ ꯇꯥꯔꯛꯏ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯤ ꯀꯤꯗꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯏꯃꯥꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯃꯤꯟꯅꯩ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯀꯦꯁ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯏꯃꯥꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯑꯩꯅꯁꯨ ꯏꯃꯥ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨꯗ ꯁꯦꯡꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯦꯟꯅ ꯈꯟꯖꯟꯕꯤꯔꯨꯅꯨ ꯍꯥꯏꯔꯝꯃꯤ ꯏꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ
ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯉꯔꯥꯡꯁꯤ ꯅꯃꯧ ꯅꯨꯄꯤꯒ ꯑꯩꯒꯗꯤ ꯃꯈꯣꯟ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯇꯥꯏ, ꯇꯨꯝꯕ ꯌꯥꯗꯦ, ꯏꯃꯥ ꯍꯣꯏꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯕ꯭ꯔꯥ ꯍꯪꯉꯤ꯫ ꯏꯃꯥꯅꯁꯨ ꯀꯔꯤꯒꯤ ꯇꯥꯗꯒꯦ? ꯑꯆꯧꯕ ꯏꯃꯥꯗꯤ ꯏꯕꯣꯝꯆꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯦ ꯑꯍꯤꯡ ꯇꯨꯝꯃꯛꯇ꯭ꯔꯕꯅꯤ꯫ ꯃꯥꯅ ꯂꯩꯈꯤꯗꯕ ꯃꯄꯥ ꯑꯁꯤ ꯑꯍꯤꯡꯗ ꯃꯈꯣꯟ ꯃꯋꯥ ꯌꯥꯝꯅ ꯇꯥꯏ, ꯒꯥꯔꯤꯗꯒꯤ ꯅꯨꯡ ꯂꯪꯉꯣꯏ ꯍꯩꯊꯕꯒꯤ ꯃꯈꯣꯟ, ꯆꯠꯂꯤꯕ ꯋꯥꯜ ꯑꯁꯤꯁꯨ ꯅꯨꯡꯊꯪ ꯄꯥꯏꯔꯒ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯟꯅꯆꯤꯡꯕ ꯑꯗꯨꯝ ꯇꯥꯏ꯫ ꯉꯔꯥꯡꯗꯣ ꯏꯃꯥꯅ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯈꯣꯡꯕꯥꯜ ꯑꯁꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯋꯥꯅ ꯋꯥꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯏꯃꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ, ꯃꯈꯣꯏꯒꯤ ꯁꯣꯔꯥꯠ ꯑꯁꯤ ꯂꯣꯏꯈ꯭ꯔꯒꯗꯤ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯍꯟꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯁꯤꯗꯗꯤ ꯃꯤꯅ ꯂꯥꯟꯅ ꯎꯈꯤꯅꯤ, ꯃꯗꯨ ꯇꯧꯕ ꯌꯥꯗ꯭ꯔꯤ ꯈꯟꯅ ꯈꯥꯡꯂꯕꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯊꯥꯅꯤꯡꯁꯨ ꯂꯩꯕ ꯅꯠꯇꯦ, ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯑꯍꯤꯡꯁꯤ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯂꯩꯔꯁꯤ, ꯃꯄꯥꯜꯂꯤꯝꯕ ꯊꯣꯛꯄꯗ ꯑꯀꯤ ꯑꯈꯪ ꯇꯧꯗꯨꯅ ꯇꯨꯁꯟ ꯈꯣꯠꯆꯟꯕ ꯑꯃꯨꯛ ꯌꯥꯎꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯑꯍꯤꯡꯁꯦ ꯂꯦꯛꯑꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯁꯨ ꯇꯝꯅꯕꯗꯤ ꯂꯦꯞꯄꯝꯗꯦ, ꯅꯨꯄꯥ ꯑꯃꯒꯤ ꯂꯥꯎꯕ ꯈꯣꯡꯕ ꯀꯞꯄꯒꯤ ꯈꯣꯜꯂꯥꯎꯁꯤ ꯑꯗꯨꯝ ꯇꯥꯕ ꯐꯪꯉꯝꯃꯤ꯫ ꯁꯣꯔꯥꯠ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤ ꯇꯨꯏꯁꯟ ꯑꯗꯨꯝ ꯆꯠꯄꯅꯤ꯫ ꯃꯥꯅ ꯆꯠꯂꯤꯕ ꯇꯨꯏꯁꯟꯁꯤ ꯄꯨꯡ 4ꯗꯒꯤ ꯆꯠꯂꯒ 5:30 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯄꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯗ ꯆꯠꯄꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯇꯨꯏꯁꯟꯗ ꯄꯔꯥ ꯈꯔ ꯐꯥꯕ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯇꯨꯏꯁꯟ ꯑꯗꯨ ꯈꯤꯇꯪ ꯀꯨꯏꯅ ꯇꯥꯜꯂꯛꯄꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯝꯗꯒꯤ ꯈꯔ ꯊꯦꯡꯊꯗꯨꯅ ꯃꯥꯁꯦ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯁꯤ ꯈꯔꯁꯨ ꯃꯝꯂꯦ꯫ ꯏꯃꯨꯡꯒꯤ ꯃꯤ ꯑꯌꯥꯝꯕ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕ ꯃꯇꯝꯅꯤ꯫ ꯑꯩꯁꯨ ꯏꯃꯥꯒ ꯏꯃꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯗꯨꯅ ꯂꯩ꯫ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯆꯥꯅꯨꯄꯥꯁꯤ ꯀꯟꯅ ꯏꯃꯨꯡꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯆꯦꯟꯁꯜꯂꯛꯏ꯫ ꯏꯃꯥꯒ ꯑꯩꯒꯁꯨ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯇꯞꯅ ꯄꯥꯈꯠꯂꯤꯕꯗꯨ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯅ ꯄꯥꯎ ꯇꯝꯕꯗ ꯃꯥꯅ ꯌꯨꯝꯗ ꯆꯪꯉꯛꯄꯗ ꯁꯣꯔ ꯁꯣꯔ ꯇꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯊꯥꯅꯤꯟ ꯍꯣꯏꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯇꯥꯏꯕꯣꯝꯆꯥ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯈꯣꯡꯕꯥꯟꯒ ꯇꯥꯏꯅꯕ ꯑꯗꯨꯗ ꯇꯥꯏꯕꯣꯝꯆꯥ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯀꯤꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯍꯥꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕ ꯇꯥꯕꯗ ꯇꯥꯏꯕꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯇꯝꯅꯩ꯫ ꯇꯥꯏꯕꯣꯝꯆꯥꯒꯤ ꯇꯨꯝꯐꯝ ꯐꯃꯨꯡ ꯑꯗꯨ ꯃꯇꯣꯝꯗ ꯃꯆꯤ ꯂꯦꯡꯉꯛꯏ, ꯆꯤꯡꯊꯣꯛꯄꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯔꯛꯏ꯫ ꯑꯃꯗꯤ ꯇꯥꯏꯕꯣꯝꯆꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯂꯦꯛꯄꯤꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏꯗ ꯄꯥꯎ ꯇꯝꯃꯝꯕꯗ ꯃꯤ ꯑꯃ ꯇꯥꯏꯕꯣꯝꯆꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯕꯒꯨꯝ, ꯑꯗꯨꯝ ꯃꯤ ꯆꯠꯄ ꯅꯨꯃꯤꯗꯥꯡ ꯑꯍꯝ ꯑꯍꯥ ꯇꯧꯗꯨꯅ ꯈꯧꯗꯦ ꯃꯞꯄꯁꯤ ꯇꯥꯔꯝꯃꯤ ꯍꯥꯏ꯫ ꯌꯦꯡꯁꯜꯂꯨꯔꯒꯁꯨ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯍꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯑꯕ ꯃꯇꯨꯡ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯇꯨꯝꯂꯝꯕꯗꯨ ꯏꯈꯪ ꯈꯪꯅ ꯂꯣꯏꯅ ꯍꯧꯒꯠꯅꯔꯝꯃꯤ꯫ ꯊꯣꯡ ꯍꯥꯡꯂꯝꯕꯗꯨꯗ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯅꯗꯨꯅ ꯏꯃꯥꯕꯨ ꯌꯨꯝ ꯃꯅꯨꯡꯗ ꯊꯥꯡꯗꯨꯅ ꯄꯨꯁꯜꯂꯛꯑꯒ ꯏꯁꯤꯡ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯥꯛꯅꯔꯕ ꯃꯇꯨꯡ ꯏꯃꯥꯁꯤ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯏꯃꯥꯅ ꯇꯝꯃꯛꯄꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯏꯃꯥꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯎꯕꯅꯤ ꯍꯥꯏ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯃꯄꯥꯟ ꯊꯣꯛꯑꯕ ꯃꯇꯨꯡ ꯏꯕꯣꯛ ꯆꯪꯉꯁꯤ ꯍꯥꯏꯗꯅ ꯃꯥꯅ ꯃꯃꯥꯡ ꯊꯥꯔꯒ ꯊꯨꯅ ꯃꯪꯒꯣꯟ ꯀꯥꯈꯠꯂꯛꯇꯨꯅ ꯃꯕꯣꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏ꯫ ꯃꯁꯤꯗ ꯏꯃꯥꯗꯤ ꯊꯨꯅ ꯆꯠꯄ ꯉꯝꯗꯕꯅꯤꯅ ꯇꯞꯅ ꯇꯞꯅ ꯃꯪꯒꯣꯟꯗ ꯀꯥꯈꯠꯂꯛꯀꯦ ꯇꯧꯔꯛꯄꯁꯤꯗ ꯃꯤ ꯂꯩꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯇꯥꯏꯕꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯉꯨꯕꯗ ꯃꯨꯁꯨꯡ ꯃꯨꯕ ꯋꯥꯡꯖꯪ ꯋꯥꯡꯕ ꯀꯌꯥ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯧꯒꯨꯝ ꯎꯏ ꯍꯥꯏ꯫ ꯏꯃꯥꯁꯨ ꯁꯨꯝ ꯌꯦꯡꯁꯜꯂꯨꯕꯗ ꯂꯦꯞꯂꯤꯕ ꯑꯃꯨꯕ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯏꯃꯥꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯁꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯁꯤ ꯀꯤꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏ꯫ ꯏꯃꯥꯁꯨ ꯑꯁꯨꯝꯅ ꯇꯧꯈꯤꯕꯗꯒꯤ ꯐꯃꯨꯡꯗ ꯐꯅ ꯀꯨꯏꯅ ꯀꯨꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯁꯤ ꯈꯥꯡꯗꯨꯅ ꯂꯩꯔꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯁꯣꯔꯥꯠ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯡꯒ ꯇꯥꯟꯅꯗꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯇꯥꯏꯕꯣꯝꯆꯥ ꯍꯣꯏꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯕ ꯑꯁꯤꯗ ꯂꯥꯏ ꯅꯤꯡꯊꯤꯖꯅ ꯈꯣꯏꯔꯝ ꯊꯣꯛꯈꯤꯕꯗꯒꯤ ꯇꯝꯅꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯐꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯣꯝꯆꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯇꯥꯏꯅꯕ ꯑꯗꯨꯁꯨ ꯋꯥꯟ ꯆꯪꯈꯠꯂꯒ ꯇꯤꯟꯅ ꯐꯖꯅ ꯈꯥꯖꯤꯟꯈ꯭ꯔꯦ꯫ ꯁꯛ ꯃꯥꯏ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯦ꯫